Mijing tabiru khoi punwakpu image TV na taramna okshabaga loinana Rajesh Kumar na khurumjari ngasigi marue pauda nongbakhaki oiba assembly mifam yaningde haina CLP leader Okam Ibobina hungdokre Kakjing SCG MLA M Rameshwarna relief camp ta leiriba inmate singgi senthok lambi lehenanaba amadi mahiroi singbo lemna mahai tamhananabagi pandamda wakhal taminabagi thorong relief camp singda chattuna pangthokre Furup anigi yengthinabagi marak sida praja aikoi karamba mayon da chatkadage loinana kari firep lawdage haibagi maramda khananainabagi mifam pangthokre loinana Manipur thokliba irang asina awaba tarba nupi singbu pukning thogatpagi pandamda candle light vigil thoram pangthokre mapungoi pop lobirasi thasi kumat Panda pangthokadoriba tarani thoisiba Manipur Legislative Assembly session nongma khaki oina phamnanaba ngase pung 13 taba matamda Assembly Speaker gi office chamber da pangthokiba Business Advisory Committee gi mifamna warep lokre mifam aduda Chief Minister N Biren CLP leader ex CM o Ibobi su saruk yaki mifam aduda CLP leader Okram Ibobi gi maikaidagi Assembly mifan nongma khaktamak pangthokpa haibasi maram sade Yamdrabada numit mangani dagi tadana phamnanaba pukhatki adu mifam aduna state asigi hojik oiba law amadi order gi phibam asina maram oirga assembly session matam sangna phamba haibasi khudong saroi haibadagi mifam aduna assembly session adu nongma khaktang phamnanaba warep laukibani hari Maraksida Manipur Legislative Assembly gi Secretary K Magazine na thorok pachirol amana haibana tangkongwa panda pangthok kadoriba nongbakhaki oiba assembly session asida obituary reference laigani loinana darkar lairabadi committee gi report presentation tawba yauna atay business sing khanagani hari Faliba sarkar asina chatliba tha asigi August Kumapan da pangthok kadoriba assembly mifam nongbakhaki oinaba lawrakba warep yaningde lawraiba warep adubu yaningdaba phongdoktuna dissent note pislam le haina CLP leader Okram Ibobina phongdokre ngasi Congress Bhavan da pangthokpa pawgi mifam amada mahakna High Business Advisory Committee na nongmakhak assembly mifam phamnanaba warep lawriba asi Laibak asigi damakta nate sarkar asigi constitutional crisis ama lakadoriba asigi damak kannanaba hotnaba thorangi ni masi advisory committee gi member ama oina yaningde masigi damak dissent note ama speaker da pislamle mahangna hai phamgadoriba nongmagi bifam asisu obituary reference kaktamak oibana member singi business lairoi masina takpadi laibak asigi praja miyam asigi interest da sarkar asina assembly asi kobunate haiba meeting aduda mifam asi matam sangdok piduna laibak asigi oiba wathok asi khananaba tanja pinanaba hajarabasu tadabana maram oirga meeting thadok-tuna yaningdaba serol pisilamlaga tholak kibani haiki Panbayai pangthokadoriba assembly asigi damak assembly gi speaker TA Satyavartana chair loduna assembly complex da business advisory committee gi meeting ngasi pangthoktuna phamgadoriba mifam asi nongmakhak oinabagi warep laukibani one day aiba September gi tang ani se gi mamang da phamhongdragadi last session dagi thatam se sigi manung si head cross the vitardi constitutional crisis la government like the Shuya. Other than what we try, Paddy Mamini, Tang Mapan, Sitakata, Hamaga, Adusukari, like a children like the Ba. House the honorable member were about Mantri were about like the Mayamigi, obituary reference, Torga, generally, Hana, Queen, Tenator, experience the Hamatari, obituary reference the Urtardi, a type business like Gandhi. ID. No session is not in the interest of the public. Other proposed time allocation business key must ID Yanindi Yabuna Moyana, ID opinion say, Mashi Daishen or Torga, or even no Hungary hyper time allocation Yanindi Yabuna Moy, Mashi public interest in a day I know ID Daishen or Pinamaga.
अमरोमदसु सरकार असिना कौरिबा असेंबली मकौ असि मेंबर्स की हक पुमत मतपनी लोइना मणिपुर लेजिस्लेटिव असेंबली की रूल्स ऑफ प्रोसीड्यूर एंड कंडक्ट ऑफ बिजनेस पु वायोलेट तौबनी हाइना मेगचंद्रना फोंदोरली मणिपुर लेजिस्लेटिव असेंबली की पब्लिक अकाउंट्स कमिटी की चेयरमैन सु ओइबा एमपीसीसी की प्रेसिडेंट एमएलए के मेगचंद्रना असेंबली कॉम्प्लेक्स पांगथोकपा पाउमिसिंग उनबदा हाई नॉर्मल असेंबली गिदमक तंगाई फदना नुमित 35 की मतमदी मेंबर्सिंग द पीगदबनी अदुबु मणिपुर की गवर्नर ना कौरिबा मिफम असि नॉर्मल असेंबली तौनबगी मौंद हाइरी अदुबु अमुक शॉर्ट नोटिस हाइनसु हाइरी मसिगी इमरजेंसी नत्रगा स्पेशल सेशन द कौबगी नोटिस अमनी मरम असिना लैरिबा रूल्सिंग असि अमत चना कांगलोन ngaktaba adu mayek sengle कौरिबा असेंबली सेशन की मौंग असिना प्रजा मियाम की मिहुत अमा ओइना थागलक इबा असेंबली की मेंबर सिंह की हक चाउना मतले मेंबर सिंह ना हाइरिबा असेंबली असिदा करिगुंबा अमत्ता हाइननबगी खुदोंग चावसु लेररोय हाइकी नकल अमरोमदा कांग्रेस की एमएलए सिंह असेंबली सेशन असिदा यावद्रा यारोइद्रा हाइबगी फिरेप हौजिक फावबदी लौद्री हरि ऑनरेबल गवर्नर ने कौरिबा मागी नोटिस मागी ऑर्डर्स मक्ति मसी अकोई नॉर्मल सेशन की टाइप का अमुकौबा हाने की नॉर्मल सेशन कौबगी कॉन्स्टिट्यूशन की प्रोविजन दे अदुम कौबा बट मतम पीरिबना ओनली अकोई शॉर्ट नोटिस और इमरजेंट अदगी और स्पेशल सेशन की पार्ट की प्रोविजन दुगी लोकलगा तौबा अदुना ngसाई पोस्ट पूरा मिक्सअप तौ रूल माई माई तोंगान तोंगान सेंगना रूल तौदबा माई रूल की मतुंग तौदबा अदुना मेंबर्स की राइट्स सिमा टोटली अकोई डिप्राइव तौरे अकोई मतपीरे अदुना मसी सेशन जे फंबदा अकोइना मणिपुर की लेगिबा इशू तोंगान तोंगान बा डिस्ट्रिक्ट सिंग द थोइबा वायलेंस अदगी तोंगान तोंगान बा अदगी मिशिमिनागी अदगी युम कई मई चाकपगी अदगी तोंगान तोंगान बा हुजिक डिस्प्लेस्ड पर्सन मैम जिलेसी की ममुत ताना खनगदबसे मसी मेंबर सिंगना मतम से अखोई फंद्रबा ngasi nawalam dai pung ahum rom tabda sakhang dabasing na Bistupu district ki Kumbi police station gi manung chan leiba Kumbi turel khongbal da me aman homoina kaptuna halam le sakhang dabasing na kaptuna halam laba me adugi maming na khangembam sanjoy allies athoi allies pambai apokpa manglemba kawi Kumbi ward number 2 Kumbi Setapur maning lekai dagin hari marak asida aina thingkraba RPF की असिस्टेंट सेक्रेटरी पब्लिसिटी बंकिम न थादोरप चेरोल अमना हाइरिबना हौकिब सही लिसिंग अनिग सुकम तराने थोइगी सेप्टेम्बर 9 दा नुपी मसा अमबु फमलानबदा हकथेंगना चेनबगिदमक खांगेंबम संजोय एलाइस अथोय एलाइस पाम्बई सिबगी चेरा पीखिबनि हारि चेरोल असिना मखाताना हाइरिबना नोंमै सिनदुना किहन खंगहलगा नमदुना नुपी मसा अमबु फमलानबगी खुदम सांगदम पुनमक लेरबा मियोय अमबु पुलिसना फारगा वयनदुना मरालगी मटुंग इन्ना फंगफम थोप चेराक पीबगी महुत्ता खुनाइदा खुदोंग थीरबा मियोयना मरा लेतबा मियोय अमगुम मियाम मरक्ता लेबगी थौदोक असे लमदम असिदा अनौबु नते अखोयगी खुनाइदा थोकलिबा मखल क्याई क्राइम सिंग हाइबदी मी हाटपा नुपीगी इकाई खुमनबा नमजा नमथेकनबा मयाई काबा पोटलमदा चेनबा मरा लेबा क्रिमिनल कया चेराक फंगदना नाथोकली अमसुंग मरा लेतबगुम बेलदा थादोक्तुना लेरी असिगुम्बा मथोंग हुक्तबा इंडिया की लोना कनखत्तुना थंबना खुनाइदा करिगुम्बा अमगी वाथोक थोलकपा मतमदा मोब लिंसिंग थोलकननबा मरम ओहेली हाइरि मणिपुर थोकलिबा इरांग असिना मरम ओरगा कक्चिंग असेंबली कॉन्स्टिट्यूएंसी की मनुंगदा हांगलिबा रिलीफ कैंप सिंगदा लेरिबा इमेज सिंगी सेंथोक लंबी लेहननबा अमदी महिरोय सिंगदा लेमना महि तमहननबगी पांडमदा कक्चिंग एसी के एमएलए मयांग लंबर रामेश्वरना सेवा भारती का खुसम नदुना इनमेज सिंगदा वखल तामिनबगी थोरम ngasi कक्चिंगदा हांगलिबा रिलीफ कैंप सिंगदा कोइना सतुना पांथोखरी कक्चिंग एसी के एमएलए मयांग लंबर रामेश्वरना लुसिंगदुना सेवा भारती वॉलंटियर कोऑर्डिनेटर रिटायर्ड लेफ्टिनेंट जनरल निशिकांत अमदी सेवा भारती मणिपुर की पुष्पराज यावना कोइना सतुना पांथोखिबा ngasi थोरम अदुदा इनमेज सिंगदा सेंथोक लेहननबा दुब अमदी कैंडल न सिंगबा साननबा लोयना अंगांग सिंगदा सेवा भारती की मखादा JSS महिशूर दा लेमना
mahai tamba fanghananabagi matangda wakhal taminaki Kalyan Ashram da pangthokpa inmet singa wakhal taminabagi thoramda ML Ramesorna makoi mahaki warol pirdun hai relief camp ta leiba mioi ayambana masa masagi hanagi maramdam mayum makai saduna leiba pami maram asina Kaching district asigi constituency marigi MLA singna punna hauji awaba mayok nariba sugunu amadi serogi mafam singda inmet singna amuk hanna mayum makai lingduna leiba yaragadra haina satuna yengsilure sero sugunu oina ayamba sapa mafam oire maram asina lenga asina sillaga yariba makai atu matamda inmet sing asigi mayum makai sabiduna makoi gi mayumda leiruba yananabda honari inmet sing asigi damak seva bharatina senthok lehanaba silakliba thorang amadi mahiroi sungul lemna mapalamda mahi tamhananaba pirakliba khudong saba asisu masa singbu mapalamda mahi tamhaningba mama mapa singna love you haki adubu ayambadi praja singsi masa masagi mayumda halaga leringbanina sero sugnu amadi masi hamsida lakba napatagi lakba Kaching kendra manunda Kaching district ki manunda kem relief camp singda lailu singsi karamaina mogi mayum singsi hoje karigumba sarkar na sabiragadi mogi mafamda soibadugi matuna sanana ba paisa piba natraga sabira kanda masih hanmada yaragadra security problem leiraroi-dra na koi ngarang han Kaching district ki MLA mari yawaga koi chaluga na yengbaga da ayamba dum hanjinba yabagi koi condition da leire hoji security ajana koi state ki security amadi koi force mayam ngala kanda hoji mayam ba mafam khudimak secure tore serau sunu adagi napachu aduna koi napati chalu de adugo serau sunu de ayamana koi masi secure ore aduna koi yaribam khai athuda sarkar na silaga mafam sida makoi gi masa masagi yumda sabiraga hanjinba yanaboi mongje koi sinna baina koi kanna honari garang Kekru Mohammedan Union Club Yaipok Kekru na koli mafam singda nisa yonba amadi sabada akan ba miyeng changlagani hari club asigi vice president Muhammad Jiaw Rahman nangasi press ta pangthorpa chirol amana hai lamdam asida thokliba tangdu leitadaba asida miyoi kharana masagi Ojaba Karagi Damakta Mayai Kaba Sinjak Yoliba Amadi Chariba Asi Taubigano Hiram Asida Club Asina akan bamiyeng changlagani masida thorakpa afa fatagi daita masa masana pujagadabni hainasu sirul asina makatarakli Hauzik Manipur gi oiriba phibam sin koki amadi maitei furup anigi yengthinaba maraksida praja aikoina karamba mayonda satkadage loinana kari frip logodage haibagi maramda khananainabagi mifam ama ngasi hiyangtek lairembi laibungda pangthokre mifam adu Nongmaikhom Youth Development Association Nongmaikhom Makhalaikai nupi chaukat thorang lup ithai laikhong ithai warukop Nongmaikhom Nongpoke praja miyam amadi Universal Mothers Organization UMO World Maitei Organization ga punna phamkhibani ngasi mifam aduda UMO gi president Ima Sorojini World Maitei Organization gi chief financial officer Laishang Them Sanayai ma yauna atei myokyana president member sing oina saruk yaki mifam duna lamdam adom gi praja singa Universal Mothers Organization World Maitei Organization ga punna chatminaba leibaki aruba thawai kaya da punna lepminanaba haina warep nakhi pambi singa tariba mahik sing amadi mahik sing adubu karamna ngakthokani haiba hiramga mari leinana Mission Organic Value Chain Development for Northeastern Region Department of Agriculture Manipur na Krishi Vigyan Kendra Thawal amadi Thawal District Lomegi Thauna Farmer Producer Co Limited Thawal District Punna Kusamnana Sinduna ngasi nomagi oiba Flan Health Camp ama Thawal District ki Hairo Kendra gi manung chana leiba Ingawro Community Hall da pangthokri Lomi singna purakpa phau amadi atai manam singda taba laina tina ki sample sing yengduna chana ba hidak langthak singsu ahum mawalda phangan kiba thoram aduda Agriculture Department MOV CDNER gi project officer KH Nimaichan KVK Thawal gi SMS agronomy gi N Tomba Thawal
District Lomigi Thona Farmer Producer Co Limited ki Chairman Kaisam Tol Pisak Yauna Resource Person Kayana Saruk Yaki MOVCD NER ki Project Officer KH Nimai Chana Pondok Lakpada Lomi Singna Thazariba Potok Sing Asi Mahi Chana Lokchaba Gamjana Bagi Pandam the Kem Asi Chatabani Hokiba August Taramari September 3 Fawgi Manungda Asigum Laba Plant Health Camp Nifu Hena Pangtok Nanaba Pandam Tamli Ingorok the Pangtok Liba Asina Tara Mangarak Suba Kemni Manipur Laiba Farmer Association Company Kaya Asina Department Asiga Tana Biduna Kem Asige Kudong Sab Lovu Lomi Singda Makoi Makoina Tazriba Pambi Sing Aduga Chanaba Hidak Sing Kangdok Tuna Apaba Potok Sing Putok Nanaba Hotnabada Mating Pangview Haina Appeal Torotli दुकान लातीरगा मरुइना अखोने यामना पामजबदी फमा प्रोसेस कंटिन्यूशन मयाम सिंसे अखोने लातीरगा अखोने अप्रोच तौबिरगा अखोगे ग्रुप जिदा पुंजललगा अखोना नियम चुम हिदाक्सिन हनबा नियम चुम नापीदाक्सिन हनबा अरगा मोने थारिबा मना मसिन दि उमरो कोमा संता लपु कोमसिन जिंजी अमुताना चाना हिदाक पिनबदी पानम अखोने सिजन Handak Lautok Kiba Kosem Lowa Higher Secondary Examination Amadi NEET Amasung JEE Nasingba Examination Sing the Tawal Okram Wamata Leba New Era Higher Secondary School Gi Maipalak Kraba Position Holder Sing Inspire Awardee Sing Amasung Oza Singbu Oktuna Manamatum Yentoktuna Ponging Togat Pagi Torum Ama Ngasi School Asita Pangtokri Loina School Gi Curriculum Activities Singi Manungsan Ba Oina Thang Tabu Subject Ama Oina Ngasi Dagi Hangdoki Torum Aduda New Era Higher Secondary School Gi Founder Chairman Ningomba Ozit Na Atoyo Mitung Amadi School Adugi Principal Thongam Kumar Na Torum Mapu Oina Saruk Yaki Higher Secondary Examination Da Manipur Pumbagi Oina 13 position Lorok Kiba Kambok Part 3 Makale Kaidagi Toksom Rohit Amadi 17 position Lorok Kiba Aduga JEE 2023 Dasu Fresher Oina Maipala Kraba Yaripo Bistunaha Awang Lekaidagi Ketrimayum Bidyanan Singh School Asidagi Hokiba Mahiro Singh Tawal Ningombam Dagi Priyanka Kangabam Na NEET 2023 the Manipur State ki oina 33rd rank JEE 2023 the Maipala Kraba Thawal Wang Mataba Surok Makadagi Laitan Them Satyajit Yauna Inspire Awardee Singbu School Authority Maikaidagi Honorary Certificate Memento Amasung Case Award Pidna Thogatki Thorungi Saru Ama Oina School Asigi Nauna Apsilakpa Thangta Subject ki Irathoni Pangtokpaga Iroinana Thangtagi Mahiroishina Thangi Kumhaisu Utki Chatliba Academic Session 2023-24 ki First Term Examination the Top 10 Salak Taba Class 11 Amasung 12 ki Mahiro Singdasu Manapid na Puning Tawat ki Lunana School Asigi Founder Chairman and Ozina School ki Mingchat Purakpada Achoba Thogai Puriba Oza Singdasu Kudol Popidna Ikai Kumnaba Utki Thorongi Atoiba Mitunglen Founder Chairman and Ozina 2017 Kaktada Haudokiba School Asina Telaba Sahi Manga Kaki Matam Asida Lamdam Asigi Mangzil Thaba School Ama Oiba Ngamlakpada Apenba Fondoki School Asigi Mahiro Singna Hojik Fawda Kosemna Sinba Higher Secondary Examination Singda 4th, 5th, 12th, 13, 14, 15, 17, 18 Amasung 20th position Sing Lobungam Creek Asida Sunatana Tongan ba event sing state level competition kaya dasu Mangjil Thaba School ama oiba ngamduna academic excellence ki maikaida changsin ba ngamli haina apen ba phondoki loinana Mahiro Singna mai pakna changsin ba ngamnana ba oza sing parents sing punna chatminna ba amadi Mahiro Singna masa mau fana thamnaba changnaina hakchang sajel tawba chaba thakpa tumba matam chana pangthokpa matok tai hanasu appeal tawki Tarungi Saru Ama Oina Mahiro Singna Natyo Eba Jagoi Isai Saireng na Singba Kayasu Utuna Miyangi Pukning Singsin Ki Poirei Laimarul Maira Paibi Apun Balup
amasung All Manipur Women's Voluntary Association sinduna thasi tang kunipan gi ayuk pung mapan taba matamda ibaya masumang lila sanglenda nomui oiba Child and Conflict of Manipur haiba hiramda convention ama pangthuk sagani convention asi morning amasung evening section hain ani thokna pangthukani convention asida Manipur gi akhang ahi kayana saruk yaduna wa ngangbaga loinana khanana nagani convention asida Manipur da lairiba CSO organization association amadi maira faibi lup singi lusing basing amasung miyam khwaina saruk yabiranaba PLM PAM gi serol amana hairakli Hokyo me ahumdagi haurat kiba kanglukki irangdagi kuki ta mafam singda meitei changan dabata natana Manipur gi lifeline oriba NH37 lambi asida meitei achat awok singda meitei yaubra meitei chatpa yaroi haibna singba kuki singna ka henba ake khang pibna lambi asida lanjadraba meitei singi ningtamba manghalle sattaba yadaba lairabasu hanna halle hiram asida laingakna athubada miyang changbiu amadi santi hanjil hanbiu haina Jiri ki praja singna hairakli haina lising jiri ki secretary na thadrok pachol amana pongdorokli chol asina makha taribadi jiri bam district ki DC gi sars pu haiba yadabadagi Manipur lengakna suspend taukraba IS officer NG Robin singna August 23 da ing lising ani kulumdoi da deputy secretary DP da pisin kiba representation da mahakumba meitei civil officer singna kuki domination area da thabak tawba khudong thiningai oi haiba wahida yawarba jiri bambo kuki domination area ni haina lana lamjing basi jiri da khundariba apunwa meitei gi effects body oiba listing na yamna hakchina lowi amadi condemn tawi IS officer ama oiba meitei intellectual amana jiri ki puwaribu lana lamjing na bo hotnariba thongbo listing na yaningde hairi Karnataka gi Mangalore leba St. Andrews College da 11 grade da tambi Meitei nupi masa ama college adumakta da tamba kuki nupi singna tamthina ot naikibagi thongbu Manipur Meitei Association Bangalore MMAV na akan bamong da yaningda bapongdorokli thodo asigi matang da MMAV na tidoktuna mahak karamna lairibagi haibagi matang da su yangsinbaga loinana lokhat payaba safety measures sing amadi alternative accommodation sing sille hiram siga mai leidana senior Meitei mahiroi sing amadi naga ichechel sing na lusingba lup nepom gi member sing su pau phonaduna apunba support system ama semna naba hotnare masigi mathakta victim oirabi nupi masa asigi mama pa mahaki local guardians gasu contact taunare loinana mahiroi sigi mapa mamaga pau phonaduna FIR ama file taunanasu khanari hari Amaromda Aegis Hotel gi Bandor dal lairaga St. Aegis College class 11 science tamlebi Imphal iskito mayalekai iril mafal dagi mitai dingol mahiroi jeji yekokpam sahitara apokpa Ajit Kumar amadi apokpi Laisram asalatagi machanopi bu hostel adula leriminabe Krishna Kobi kuki mahiroi amana lusingduna phuwa saiba otpa neibagi thodok thokiba adu thidoktuna matik chaba akan bathabak lokhatnanaba Manipur Commission for Protection of Child Rights ki chairperson PS Manibabu Sarbana Karnataka State Commission for Protection of Child Rights ki chairperson da se thaduna thodok asi thidoktuna matik chaba serak pinanaba khangan kre amadi victim oirebigi imungda chatuna awabada saruk yakre hari Manipur Human Rights Commission ki chairperson UB Sahana High Kre Detention Center Laiba Inmate Singbu Jail Thambagum Thambayaroi Detention Center Nupi Singi Doctor Amadi Officer Haplam Dabsi Aranbani Wapam Asingasi Sajiwa Jail Laiba Foreigner Singi Detention Center Yangsin Bai Khongchat Tamahakna Phungdokibani Mahakna Makha Taraduna Detention Center da Lairiba Miyosing Makogi Health Checkup Sang Naina Taugadabani Makogi San Taknana Polam Sing Sang Naina Ningthida Pigidabani Makogi Awab Singi Pibam Thidoktuna Makogi Apamba Sing Pinanaba Hotnagadabani Aingon Tarokliba Complaint Sing Sang Naina Tabak Oina Othok Nanaba Hotnagadabani Makhatana Amuk Lakpada Complaint Tarokliba Tabak Sing Adu Tabak Oina Onthok Trabadi Akan Action Local Pagaloyana Mari Lainaba Authority the Say Thadno Khan Gadabani High Kick Nasigi Hakting nana yangsin bagi khongchat aduda commission gi member KK Singh legal officer W Basanta amadi atai official Singh su saruk yaki hari
North East Women's Network Foundation amadi Maitei Alliance for Harmony gi Manipurna sinduna ngasi Imphal gi Kangla mamangda Manipurda hojik thokliba irang asigi warusin puraktuna santi oiba punsida hanjin hananaba candlelight vigil pangthokre hariba program asi Women's Equality Day ga mari leinuna irang asina maram oirga hena waba taraba nupi singbu pukning thogatpagi pandamda thorom asi pangthokpani hari Northeast Women's Network ki founder Sophia Rajkumari nahai thokliba wathok asina maram oirga tungan mafam singda hanglewa relief camp singda leiba nupi oibi singna thengnariba awaba khudong chadaba kaya asida aikhoisu nakhoigi damak lei haina makhoibu pukning thogatpani loinana makhoina thengnariba awaba kaya sing adu phongdok nabagi mafam launa naba ngasigi thoram asi pangthokpani ngasigi thoram aduda chuchampu more abadi sugnudagi lanjanartuna tongan mafam singda hangriba relief camp singda leiriba nupi oibi singna saru yakhibaga loinana sarkarna makhoigi mafam aduda amuk hanna tangdu leitana leiba yahananaba thabak paikhatpiu amadi makhoigi senthok lambi leihannabasu thorang lokhatpiu haiki displaced people hai tare ko moi ki awaba se amna kano oiba peaceful oiba mongda akoi su leidi hai ba se moina ka nikba kana sa kana ta put se hai ba se political solution je dum leader me am khusamna ga lo singi be ya adu relief camp da leiba ni singi mayum makai chak pa documents mang ki ba adegi property mang ba macha masu lai tamba loina kang thong chai ba si apiki kana se affected victims sing si moi se kitang kaw ba gi mawang kuina kitang ku ba se akoi su lai hai ba se kholau je kun nan tang law ni se hai ba support of mayam kanuga Maitei Alliance for Harmony and ita Northeast Women's Network ka kunna sinjaba event amani The World Economic Forum gi President Boris Renden haikibel sahi ahum asida Indiana economy for lebak singi manung the fastest growth oirakpagi maram adu digital connectivity fazana tawbadagini NDTV gi decoding G20 conclave the panel gi saruk ama oina Boris Renden haikibada India the digitally connected tawraba mioi billion Amadasmik Mari Yore, Assam the Al Orebinupi Amana Mahaki cell phone Sinaduna, Masu Singda cell Tabagi video tech Ama television the telecast Torpo Uda Rende Amna Naki Hari. The voice of the global South Haiba Timda Chatakiba conclave Adugi Ate panel members sing the G20 independent expert group na reforms in multilateral development banks ki co-convener and Singh Amasung liquidity and sustainability facility African growth initiative Brookings initiation gi chair and founder Vira Songweni Songwena su haikibada lairaba haibasi kidingai oiba posak amani financial sector the Indiana Aadhaar program ga loinana miyambu konsili nahakna matik saba ifau phanglabadi miyam su formal economy gi saru ama oirabani haina su Songwena haiki NK Singh su haikibada Indiana prime member ama oibata natana starts up ki improvement destination amasu oiri Arubada Maropo Amuhanna Kakzing Esigi Numakaki Oiba Assembly Mifam Yaningde Haina CLP leader or Ibobina Pundokri Kakzing Esigi MLA M Rameswaran Relief Camp the Ladiba Inmet Singi Sentok Lambi Lehanaba Amadi Mahiro Singbu Terna Mahi Tamhanan Bagi Pandamda Wakal Tamin Nabagi Thoram Relief Camp Sing Satuna Pangthokre Furuk Anigi Yangtinabagi Marak Sida Praza Ekoi Karamba Mayonda Zatkadage Loina Nakari Pirep Logadage Habgi Maramda Kananabagi from Pangthokre Loinana Manipura Tokliba Irang Asina Awavatar Vanupi Singbu Opening Thogatpagi Pandamda Candlelight Vigil Thoram Pangthokre Nasigi damakta di PAODAM pijaba matang asida lusinjare yang tabir ba khwai puna pu amuka hanna kurumjari